Imis Waldaming Tabiri Bisumuyam Anurada de Pinekon and a Crumzari. Howsik Maroiba Pauda Bixibara Kilams and Makada Bix in Manipurama, Ohenaba Amadi Tangula Tabalam the Mama Puranaba, Honamina say Haina, Chiminista Yunan Kamsana Pomokre. Tangdulay tatabalam damba amana pana ina kunduna sunuway bapunsiron habadudi oitolo haina o ibogina high cray. Borapad ningon da banisangapagi tarampang tokre. Loinana Rio de Janeiro Vista Chine Samanakta helicopter kaibada mi marisire. House of Pause and Pizari. Isagi Yumamadi Imong Manu Nung Sibagom, India citizen Dama Oina, Lebaga Sibunu Sibiba Matautai, Haina Manipurge, Chief Minister, Yunang Kemsana Pondokre. Or former singers say Baratia Zanata Party, Center and District Senduna, as a Singsamai, Chinga Makada Leba, Ibudo Luang Popa, Lampakta Horaga. Yumnam Lekai, Yumzau Lembe Poba, Mioi, Chakiana, Sarugaduna, Hargar, Tiranga Yatrage, Kongsa Salabam Matung, Kongsake, Pantongbam Oiriba, Yumnam Lekai de Leba, Yumzau Lembe, Lampakta, Pangto Kiba, Miamge Mipamda Mahana Pondo Kibane. Taramadida, BJP Manipur Pradesh, in charge Dr. Ajit Gopsade, BJP Manipur Pradesh, President Suwariba, Raja Sabha MP Adhikari Marium Sarda, Tangmaibana Assembly Constituency MLA KH Zoiki Shanta Amadi Manipulenga spokesperson Thoksam Rajisham Yauna, BJP Karyakarta Singh, Mahila Morcha, Yuba Morcha, Women Federation Salaf Group Singh, Mihut Singh Amadi Tongamba, Mapamdagi Lakpa Mioi, Kaya Singh Su, Sadugyaki. Say Minister Yumnam Kemsana Makataraduna High, Manipur Ase Southeast Asia da Marondom, Lepsaba Amadi, Ningtaupanamba, Lepakamoidame, Gomzalesa Samapan Niputareta, British Tage, Ninkantamlaba Matung, Southeast Asia da Yanana Constitution Semblaga, Mikhal Pangtopa Adugumba Lepakamasoide, Loinana Manipurgi Puarida, Kanglupurokeana Pulaga, Lamdamase, Ngantuna Lake, Awagi. Land Sehitaret Kuntakpa Tokraba Matung Lamdam Asige Kangopuro Keage Luching Basenka Mato in a Punsindona Awabu Ge Laimai the Gitanto Kibani was a Pangtoliba Hargar Tirankaya Trage Torampa Asiga Marilena Lamdam Sige Miamna Machu Hange Piranta Paiduna India Ge citizens in Kamoina Isagi Yum Nungsiba Amade Imunga Manu Nungsibagum Lebag Asibusu Nungshiba Matautai Habisine Mana Hai Ngarang Ebele Karaga Loinana Kangpopi Satpa Matamda Mapama Duki Miamna Taramna Opirake Haidibokong Sat Aduga Maitai Natraga Nagagi Mioishing Sanglapayade Haibage Satamadu Amada Urakide Amadi Mapampa Aduge Miamga Loinana Ningtina Wari Sanaduna Nuaina Halake Adubo Hausigosing Manipuda Oriba Piba Masida Tangdu Leitaba Punsi Amada Hansanaba Honabage Mahot Kanagumba Karana Sengsep Thaduna Leminariba Kanglopurup Senke Marakta Kana Chainabage Taudok Tongnanaba Senba Yaurabra Haibage Jingnaba Amat Chauna Lady Masage Kudamde Manipuda Tangdu Leitaba Pibamda Puragnaba Kongtanka Ama Oina Handak Tha Karenigi Mamangda MLA Karagaloinana Jiribamda Satuna Mapamba Adugi Ladyba Maite Gunki Paite Amade Marna Jingba Purup Singi Miogaga Zak Saminaduna Makoi Masenta Amato Oina Mapamba Aduda Nungshinana Lamina Horaba Matung Halakpagi Nongan Bada Trong Laubida Ikang Kangotana Bomba Pokai Badige Abikpa Anganga Ani Sikhi Bada Amadi Apopi Mamabuna Tamtina Aso Apanda Nankibagi Todok Toki Adubo Haidiba Todok Ase Hosek Paliba Lengak Asina Tohan Gadra Haiba Ase Miamna Kantabiu Loinana Lamdama Sida Asigumba Toning the Batodokia Tolapana Marambo Oiraga Santibu Pamdaba Amadi Santi Lainaba Honabada Tugaiba Pamba Mui Karadi Lady Haiba Ase Miamna Kamina Se Amadi Kumza Lisingani Niputareta Pawage Manung Lebaka Sege Mapam Sinba Tungna Mapangang Kanba Chakapa Kunai Ama Uhenaba India Ge Prime Minister Nanda Modi na Thamleba Pandam Bekseta Bharat
Lisingani Niputari Sarukama Waina Lamda Masagi Miam Namachu Homgi Pirand Paiminaduna Amato Oina Himinabaga Loinana Manipur Busu Bixeta Bharat ke Lamsang Makada Bixet Manipur Ama Ohenaba Amadi Tangdulaitaba Lamdama Ama Purangnaba Honamine Sepundoke BJP Manipur ke President Su Oiriba Rajya Sabha ke MP A Sardana Pangthokliba Thauranga Marilainana Wafam ke Apongdoke Agoi Bharat Vasini, Agoi Amadoni, Hindadoni, Agoi Sabak Palevak Sindadoni, Haibaduda, Manipur so Vixit Bharati, Lamjeduda, Vixit Manipur, Behonava, Santi de Valeva Ama, with seminar, see Harakala, Kurumatu, Burunja. Babu masih dari lecture ay na mayam da appeal to Japanese masih punama adu mayam na sungsoi soi dana masih appreciate to ngani ha do thaja masih thamjaraga National Highway 37 Ziribam Dakina Impal Paudona Saliba Lambi Amasung Tangnaba Asama Sida Panduna Ladiba Gari Driver Singda Kudong Sadaba Amadi House Lambi the Panduna Ladiba Masing Yamlaba Lot Boba Gari Sing Asibo Athubada Putona Ba Paliba Lengan Miang Sang Bihina All Ziribam Road Transport Drivers Union President S Pratap Singhana Ngasi Ziribangi Lamlong Kaitedna Leba All Ziribam Road Transport Drivers Union ge office ta pangthokiba paugi mi phampa amada wafam ase mangna phongdokhibani mana makata na hai hausega panduna leriba gari singda yauriba tilau sanampa alu ngai yerumna sangba polam kya panduna patna mangliba ase kanagi daitano maramaduna hausega panduna leriba gari singa sibu special escort natraga matik saba aropi thambiyo masina trabade gari ge Masingdi Changlapal Lepte Adubo Lambige Kudong Satabana Chapa Ngamdana Panduna Leriba Lodet Gari Shinka Ase Asu Athubada Sarkana Driver Singe Kudong Sadaba Ase Yengduna Putopio Haina Paliba Lengakta Puning Sing Selakle Sport Jisu Nasi Targa Nasi Mag Impal Jogi Kudong Chabado Lete aduna marakda nini natraga humni changi maram aduna jaragadi jiribam da panduna lairiba loaded car singa se athuba matamda puthokpi waina anu mathokini mapuni tinsinni Masagi Matangda National Highway 37 da panduna lairiba Somorjet Ahibamna High Gari Lot Toraba Matung Ziribam dagi Impal Thongnaba Honabada Lambi Asida Panduna Lerikliba Ase Numit Kunipani Sure Aduga Purekliba Posai Sing Asesu Aikuitagi Nate Manipurda Leriba Prasa Kudimangna Sagadaba Sizinagadaba Polam Kea Aduna Chaliba Driver Singa Asibo Ngasi Pauba Hanna Yangsimbidaba Driver Singbo Intoktuna Thambiba Amasung Nong Leptana Taba Maramna Anabakya Yaurakli Maramaduna Paliba Lengangna Ataba Matamda Putonaba Driver Singim Mihot Sinduna Pongdoke Sirasunu Narasunu Habi Pumda of the Ana Mayam Yaure Yanang Handi Nong Taba Leptri Sida Lady Tabak Lady Mansin Diversity Nasibo that can be the lady she Atuba Matamda Sarkagi Maitegi, Makaidegi, Garising Asi, Atumatam the Putopinava, Sarkagi Makeda, Kogi Diversingi, Mihutinzerga, A Samuna, Hajari. Haukiba Lepapupanumita City Convention Center in Pandapang Tokiba, National Institute of Technology, NIT Manipur Taram do Suba Convention ge Taramda, Chief Minister Y. Kemsana Institute Azage Permanent Site as a Kaksang Assembly Constituency da Tamnaba, Wapam Pongdo Kibabu, Joint Non-Government Voluntary Organization ZNJB or Kaksangna, Tamoisangna Kaksang Miamge, Mihut Sinduna, Tagapo Pongdorakli. Kaksang Pausupataleba Library and Information Center Kaksang da Pangtopa, Paumisanga Unaba Amada, JNJB or Kaksang President Catherine Mayom, Chatradarina. Pongdorakpada Chief Minister na NIT Manipur ge permanent site ama Kaksingda thamnaba Pongdokiba wafam adu taramna OE Khongthang asi India ge NIT singge manungda frontline da puraknaba lanbi yapa amani haina JNJB o Kaksingna lawi Hausi NIT Manipur ge function tauripa mapam asida Pangthok Southona Amadi Mong Manintana Sangwata Sagapada Technic and Feasible Oideba Laibana
Lengang permanent site amagi warep laurakpada punamana yapam thui. Tongan-tongan institute sing amade sakwat thorangi thabak pudemak Greater Imphal area da yamna consisted oina thambada tungkoina apanba yamna legani. Idea of Manipur ge miyangka amasung pandamda khara yenthoklaga sananaba khongthangka ama Manipur legang na liba ase yamna visionary oiba khongthang amani. Khongthang asina yamna kupthana tungmang yenglaga laurakpana Chief Minister bo miyam ge mod silaga JNJVO kaksingna tobimang khangba usadi khongpham ase hongdana NIT Manipur ge permanent site asada sangwat sagat page thabak paikhatpa hawbio haina sophongdorakle mo silaga joinan government volunteer organization kaksingna tobimal khangba galunena thagatpa phonukchari khongpham ase hongdana koi permanent site asida koi semga sagat page thabak asi athuba matamda hawbina bidamagda joinan government volunteer organization kaksingna noluksari All Kaksing Club Coordinating Committee ne su NIT Manipur ge permanent site Kaksing Assembly constituency da sana Chief Minister Y Khemsana phongdorakhiba waphamu taramna ogle haina committee asigi cherolamna phongdorakli All Kaksing Clubs Coordinating Committee gi Secretary Amp Maniyan mana khuyek biduna thadorakpa cherola duna makata na phongdorakpada NIT Manipur ge permanent campus Kaksing da purakna ba hana Honabiriba Kaksing Assembly constituency ge MLA Mayang Lambam Ramesho Busso Thagapa Phongdo Pagaloinana campus ase athuba matamda Kaksing ge permanent site asida Sengat Sagat page thabak hawbinaba Manipur lenga ge Chief Minister amadi panilena basingna honabiu masida All Kaksing Clubs Coordinating Committee na so angamba mateng pangjagani haina cherona asina makata daklei Manipur ge Chief Minister Yumnang Khemsana National Institute of Technology NIT Manipur ge permanent campus ama Kaksing da saragani haina lauthokhiba bo thauna Manipur na taramna amadi apenba phongdorakle ngasi thauna Manipur ge President athorakpa cheron na palibadi thasige hokiba tangka marida Palace Gate Imphal da Laiba City Convention Center da pangthokiba NIT Manipur ge taramdoi suba chahi ge convocation ge singyam laba thoramda Chief Minister na Kaksing da NIT ge permanent campus saragani haina lauthokibani masigi damak Chief Minister amadi marilenaba authority singbo thagali thauna Manipur na Kaksing da NIT Manipur ase mai pakna sengwana bagi ta mapung phana sawatkani haide All Manipur Muslim for Art and Culture Organization Amakona Sinduna Kulumdoi Amasung Kuntaruk Suba Peace and Community Harmony Award Lantopage Thoram Ngasi Chingmerong Daleba Class Grande the Pangthokre Thoram Maduda MPCC President Okrami Bobi Babina Group of Companies ke MD Thangzam Dabli Amoko ke President SM Jalan, Social Scientist Dr. Danabe Laisramp, MUG Associate Professor Dr. and Sanatomba Amadi Lilonga Hauribi College ke Principal Professor MD Sadar Sahana, Mitunglen Singwina Sarugya K. Ngazigitaro Maduda, Kunai Asige Semilar Yauna Hiram Kiada Chokotpa, Nungaiba Punsironta Ama, Miam da Pinaba, Kungang Dage, Pradhan Member Sing Yauna Tongan Dongamba, Lamda Tabaktoriba, Mioi Maripo Kangatuna Award Kusinatuna Bunging Tawaki Taranga Mari Lenana Hanagi Chief Minister Housing na MPCC President Su Ojiba Okrampi Ibobina High Southeast Asia ge country Karada Lining Like Shont Manadaba Mioi Shingna Amana Amage Thazanaba Amana Amabu Ikai Kumnabage Machasing Asetam Zaningaini Lamda Masida Sumata Karamna Kanglo Purut Masenge Marakta Nushi Sanaba Purakatege Haiba Wakan Kali Tangtu Laita Daba Lamdamba Amana Pana Ina Kundunasu Noaiba Punsiron Haibadudi Oitokloi Maramaduna Amakona Sintuna Asigumba Kanglo Puruke Masenda Nusinanaba Amade Tazanabage Asepam Mari Hanganaba Pangtogliba Tarambasi Apaba Kongtang Amanipundoke India Kanba Manipur Kanba Haiba ase Congress Party Natana Topa Party Amatana Kanba Oithokloi
Layokraba Congress ke ahalaman singna kanduna thamlamnaba lebaka asibo masamasu oiriba ekhoina nahungna na punna kaminarase hana Manipur Pradesh Congress Committee ke President Okram Eborwina phongdokre wabhama singh asi Manipur Pradesh Congress Committee na sindana Congress Bhavan na pangthokpa Maraphu Marirak Suba Quit India Movement ge ningsang thoranga mari laina na mahangna phongdokhibane Mana makatara duna hai India kanba Manipur kanba habase Congress Party natuna atopa party amatana kanba oithokloi Congress na India kanba honabada Shiba sangba khangdana laukiba thodang kha adu Manipur kanaba honabada ekoi punna thodang lominarasi hauzik lamdamba asida tangdu laitana leitriba constitution ke wangmada chanariba law and order amadi freedom of speech leitriba asige mayukta punna leminarisi phongdoki ngasage tharamatuda matam adugi India thadu o haiba andolonda sarugya khiba layokraba lusingba singi photoda leikatuna ikai khumnaba so utki MPCC ke President Okrambi Ibobina lusingduna apunbage saktam ngangnaba wasak so longminaki taramadda CLP leader Kaisam Megachandra MLA Singh ex Minister Singh Congress ke lusingba singh so sarugaki ZFD ki pirepti chawa wahen thokdo Manipur sida lairibra Manipur ki law and order se thangai sengna constitutional means ado enforce tawribra tawdabra haiga mayam punam ado Congress ki ahalaman sing sinaramba adugumba daita do koi lawminara si haiga ai wafam khrasi ZFD ki pirepti no NRC no census haibani lamna masida leriba mitop singa se hana khandolaba matungda NRC pangtopiyo haibani adubu masigi matangda lenga ke maikai de ke positive hoiba response amata pirak trabanina August ke tang 13 tagi haugadariba census se boycott tawre loinana August ke tang 10 dagina 13 phawba ZFD ge office leiriba World Club ta akan mamong da wakami pham satharagani haina ZFD ge convener Jitranda ningomba ngase pangthoke ba Pogi me phama mada phongdokre mana makatana haikibda census pangthok tringai mangoinana NRC pangthokpaga mari leinana Manipur lenga ke home department asindona August ke tang taretragi Nipan phawba numinini sumna demographic ke maramda workshop pangthoktuna masage mangjaba amasung tongjaba kya adugi matangda akhangai sing scholars sing amasung academician sing yauna puna khana naina kre mipamaduna chapsana masima tauragani haibage warepti laukide adubu no NRC no census haibage matangda de amata oina yanaduna je minister da taksa phamthamna ki je minister de su madu thabak oina onthongna ba takselam gani adumapo NRC pangthopage matangda lenga ke maike de sabsaba thazaba ama pirak palaitabana miyamda langtaknaba amasung masage matangda pressure kya pirak palaibagi mathakta Manipur kannaba mitop sing khandokbiyo habada yadrabanina August ke tang 13 ta haugadariba census asi boycott aure loinana August ke tang 10 dage 13 phawba World Club ta ayuk nungthin numidang khaidana akanba protest tharagani masida lamdam asibu kanba pamba mipung khudimangna laktuna sarugya biu lam lapadage natraga khudong sabadage lakpangamda basingna lekai da wakan mifam sathabiu loinana Hairiba matamasida numidangda marage rally chapiu kendrage MLA minister singi yumda sangduna issue asage matangda wari sanabiu loinana makoi ge sabsaba phireb adu launaba honabiu haike Kano sida kuni tokjogudo protest sida ayung chubude day 9 tokdoni laibiriba laibak sida laibiriba ima laibak iram dom sub kan ba pamba ai khoina tokjuriba tanjuriba yelhumi kan namagdam da changjul khongjung sing pambi bu khudungna mafum sida lakpiraga saruk yabiu haibasu akhoi jebdi ta amadi sanminari ba task force ki maikai digi ai miam duju hangachari Miyoiba Kudimak cycle Togduna Amade Sergeant Togduna Hagsang Pana Amasonga Ana E Yaudaba Lamdamba Ama Oina Nabigi Pandamda Levak Sinba Tongna Nomaizing Kudingi Leptana Pangtorakpa Sandes on a cycle Ngasi Su Sai SG She Impal Kuman Lampangna Sindona Pangtokre Nasa Mukta Barata Haiba Timda National Service Scheme Ga Kusamnaduna Levak Sinba Tongna Signer Sindona Pangtorak Liba Sunday on a cycle ge Taramba Adu Mera Yuba
Bharat My Bharat ki DYO Prince Guptana chief guest oiduna ngasige cycle thobagi thorampa adulam thaki Sunday owner cycle ge thorampa adu lamdam sige service provider ama oidiba any brother amade smart security service SSS ke thongmising amadi sai STC Impal Common Lampa ke sanaro yauna punna mio chamaram na sarugya ke Malamgi atai maphamda phangdaba lamlake sa usega amadi pambi makhal kya Manipurda phangli masagidamata ekhoina sauthok sabaga loinana tanglaba sa usek sing ngak selasi amadi upal tharasi haina Central Forest Division ge DFO Bikram Suresh Nadhe IFS na high grade Association of MSAP Alumni Manipur Central Forest Division na khusamnaduna Lieutenant Chatarapa Ningon Ban Tree Plantation ke sarukama oina ngase Star Sporting Club Grounda Tree Plantation Drive 1.5 Porompat Ningol Band Sangat Pagi ngase pangthokpa tharamda sarugyaduna hai khibani Mana makata khibada Aikhuina lamdam sidalaiba sa usekamati opal singbo yokotrabadi Malim sida matam sangna koina nungaina hingba yaroi maram sina biodiversity ngak selasi masigidamata upal thaban natna atai lambi leite haikhe tharamdada Manipur State Assembly ge MLA Alha Sheikh Nurul Hasan Central Forest Division ge DFO Bikram Suresh Nadhe IFS Research and Development MIU ge Director Su OEDP Association of MSAP Alumni Manipur ke President Professor Dr. T.H. Asa Singha Star Sporting Club Porompat ke President Su OEDP Top Nauria Gram Panchayat ke Member Muhammad Abdul Razak Amadi Sangnai makeup artist Zeni Kuraina Athoba Mitunglen Singho Aina Sarugya ke Tharamdada Porompat Ningol Vanta Haudopaga Loinana Athoba Mitunglen Singal Loinana Lamdumdugi Ningol Chamaga Kunlomna Sarugya Star Sporting Club Porompa ke Campus da Indigenous Makangi Upansing Tabag Loinana Utharipa Mio Kudima ke QR code tag Tauduna Thetke Moirang Assembly Constituency ge ex-MLA Mayambam Prithibiras ge mianga Makada Moirang Assembly Constituency ge tongan ba Mapam Singda Leptana Satarapa free eye testing camp and spectacle distribution ge Thauram Taranitoy Soba Pes ge Oina Tronglaubi Junior High School da ngasipang thokre Tharomaduda Tronglaubi Terakhong Sangbi Gram Panchayata Leiriba Tronglaubi Terakhong Sangbi Kudekpi Lemram ge mioi chohum henbada testing ka amade cataract screening tawbaga loinana madau taba hidak singlemna bikhe loinana medicine doctor ani yauna health checkup so tawke tharomba aduga mari leinana ex MLA Mairembam Prithibiras Nampuno Kibada, Haukiba February Gitang Kundagi Hauduna Morang Assembly Constituency the Ladipa, Sentok, Watpana Maramodaga, Mit Ubage Pangand, Walaba, Amadi Miki Anaba Singh, Lairakaso, Layambang Amdana, Ladipa Singh, Lain Tonaba, Mating Panganaba Amadi, Anong Matotaba Singh, Anok, Lemna, Panganaba Pandamda, Taramasi, Paring Nina Pangtopani, Taramsida, Hello Edaba, Chahumpoge Matata, Ladipa Singh. Spectacle lemna phangale ketreka anaba labor sing technology free of cost operation tawgani housing phawda Morang Assembly Constituency ge merely singka ahom hen free eye testing tawda natana mathau taba sing da spectacle sing phangan khrei loinana makatana so Morang Assembly Constituency ge maphang kya da asigumba tharam ase pangthoke gani haikhe Manipur Amateur Bodybuilder Association Mapagi Miang Makada Bisnupur District Bodybuilders and Fitness Association BDBBAF in Sinduna Om Suba Mr. Ibudo Tanglai Athoiba State Level Bodybuilding Championship 2026 Lakaba September Tang Tarahundoida Oinam Usakang the Community Hall the Pantolagani Maramsina Bodybuilding Masana Pambipa State Asidaleba Bodybuilding Sanarishina Sarugya Biohana Bistumpur District Bodybuilders and Fitness Association Advisor Dr. Tingbai Jampa Soren Kumana Pondorakli
Oinam Usakhangdabi Community Hall Bisnupur District Association da Asina Sindunanga se Pangthopa Paugi Miphamda Wafam se Phondo Kibane Dr. Saran Komana Makata Kibada Nupi Sanaroi Shingbo Puning Thawapa Oina Mamang da Leba Category Singdage Open District Level Women Bodybuilding Contest Haiba Category Amaso Habsilagani Maram Sina Sarugi Abhiningba Sanari Shingna Lagleba September Ge Tang Tara Fawiki Manungda Pom Pishimbu Natraga mobile number 9366774273 da Pau Bibira Uhaide Paugi Mipam Duda Association Asigi Thomi Singso Sarugi Aki Iba Haiba Ibu Tang Mai Aseba Contest 2026 Asibu Kuji Lawi Mushingna Kuji Asigumba Kun Makara Pideriba Contact number Asida Matam Chana Kuji details Lawi Raga Haiwa Tona Asibu Mapung Pambiu Haidana Languriba Sangi Makegi Paipunam from the Paugi Asipeti Sang Rio de Janeiro Bista Sinesa Manata helicopter Kaibeke Taudokamada pilot Yauna Miyamade Sede Yakrapa Adu Tizuka National Park Asopa Umanga Amada Kadakata Sankebane Firefighter Singna Umanda Sangsana Maisala by Yakrapa do Maimutake Adobo helicopter da Tonkiba Mioi Marimaxin Punky Taudo Aduke Pau Hek Pangbaga Ningchina training Tauraba rescue team Sing Mapamada da Tonki helicopter Kaibana Maramo Eraka Umangi Saru Kara Maisakpa Hawalakpada firefighter Sing Namatam Chana Maimutake Kudakta Akanaba section Tarang Laukalaubana Manam Oraga National Park Mapam Sin Batuna Maisalak Kadabadake Kan Mangamle Tongan Tonga Mamhumdagi Lakpalang Koiba Singi Maru Eba Lamtangpam Oiba Rio de Janeiro da Turisingna helicopter Tonglaga Lam Yengnaba Maramna Tauduga Sige Matung Tarakpada Lang Koiba Lakpagi Sang Hantarakpayai Hairi Hausakarabada Mariba Pau Amana Pizari Bexit Baraki Lamsang Makada Bexit Manipura Ama Ohenaba Amadi Tangdu Laitaba Lamdam Ama Puragnaba Hona Minerse Haina Chief Minister Wankam Sana Pondokre Tangdu Laitaba Lamdam Pa Amana Pane Ina Kunduna Sunungai Bapunsiron Habadudi Oitoloi Haina O Ibobina Hai Kre Porompa Ningon Ban Sangapage Tharampang Tokre Loinana Rio de Janeiro Bista Chines Amanata helicopter Kaibada Mio Medicide Imis Waldang Ozeg de Matang Sidaloisere Ming Tabri Besang Mukana Krumzari